Manipur thugaiduna separate administration pibagi wafam leite haina BJP gi central leadership na hanna phongdokhrabani Sarda Devi. Good governance haibasi praja miyambu amambadagi anganbada puthorokpa lenga adubuni ngasi fawbada BJP na miyamgi apambagi mayokta thabak toroi tawkibasu leite haina BJP Manipur Pradesh ki president adhikari mayum Sarda Devi na phongdokre. Wafam ase India ki prime minister oiramba laikhidraba Bharat Ratna Atal Bihari Vajpayee gi mapok kumonga mari leinana ngarang ni chaipa chuthekta leiba thambal sanglenda pangthokkiba Atal Susasan Samelan gi thauramga mari leinana Sardana phongdokhibani mahangna makha tana hai Manipur thugaiduna separate administration pibagi wafam leite haina BJP gi central leadership na kayara khanna phongdokhiba leikrabani. Congress party na BJP asi communal oiba party ni haina kayara khanna maral sirabasu BJP gi wakhalon karino haibasi miyamna hena mayek sengna khangnaraba wafam ni haiki. Atal Susasan Samelan ga mari leinana mahangna makha tana phongdokhibada malemgi fambakta India na sakti leiraba nuclear nation ama oirakibasi laiwikraba Atal Bihari Vajpayee matamdagini chawkhalaba leibaksingi afaba mari thamnaba mahangna paikhalamba thabak thausil kayana ingasi India asi superpower amagi thakta lakpa ngamlakhibani. Atal Bihari Vajpayee India gi ahanba non-Congress Prime Minister ni mahaki asanba miyeng amadi mahaki haithoi singthoiba Kunichi haina ngasidi India asi malemgi leibak kayana thak wangna ikai khumnaba leiba ama oiribani. Magna Prime Minister oiramba matamda pangthoklamba singthaningai oiba thabak khara pallabada 1988 Operation Shakti Pokhaire Nuclear State 1999 Lahore Declaration 1999 the Operation Bijoy Kargil Wall amadi ahanbo na North State singi oiba tonganba donor ministry linkhalamba kaya asini. North India chawkhatana India asi chawkhatpa leibangni haiba yaroi maram asina North India da akhanaba mieng thamduna donor ministry semki matam amada mainland India na North State asibu hanthaba mieng da thambi haiduna khoi wakhalda leiramba warabu nungaitaba kaya adu maki matamdagidi India pumba mieng amatagi makhada thamduna manaba mieng da yengba horaki. Nation First haiba wakhalon asimaksu Atal Bihari Vajpayee gi lengdraba wakhaloni maki wakhalon asida tung induna ngasidi BJP nasu Nation First Party second self last haiba ideology haiba asida chali mahangna honajaramba amadi mangjaramba services Bharat ki manglan adu ngasigi tungi mirolda mangfaungna hanba ngamnaba ikoi puna hotna minasi haina mahangna phongdokhi. Ngarangi thoram aduda BJP gi career Katya Singh, BJP ki President Sarda Devi, Senior Veteran Politician, Advisor T.H. Sauba, Vice President Nimbus, General Secretary K. Sharat, General Secretary L. Deven, General Secretary P. Premananda Mite Amadi, BJP ki MLA kayana sarugyaduna Atal Bihari Vajpayee photo da lai su katuna ikai khumnaba utki. Manipur asi machet tana thugaiba yaroi haibasi Center Government na yamna munna khangi leisemba sana jawba Manipur asi machet tana thugaiba yaroi haibasi Center Government na yamna munna khangi. Kuki singna taliba separate administration kaidongaida oireidaba demand amani haina Manipur gi ningthau Rajya Sabha gi MP leisemba sana jawbana phongdokre. Wafam asi ngarangdagi chatharakpa tha asi kungamathoi fawa pangthogadaba Atal Bihari Vajpayee gi chama suba mapok kumongi thoram ama oina ngasi nini chanbagi thoram kavi samelan Imphal gi nijaipa chuthekta leiba thambal sangnenda pangthokpada phongdokhibani. BJP Manipur Pradesh na sinba thoram aduda mahakna makha tana hai Manipur Assam amadi Tripura haibasi yamna liraba masagi civilization leiba puwari leiba lamdam singni masigi ngamkhaida akaiba pirurabadi achoba wathok kaya lakani haibasi khangi. BJP ki leadership na national leadership na Manipur gi ngamkhai amadi apunba saktam kaihaloi haibasi hanadagi haiduna lai hawjiksu madugi chapchaba firef adu hongdana leibi masida ikhoina thoina nungnangningai leiti haiki. Magna makha tana hai Manipur da hojik tangdu leitadana leiriba phibam asida adumak leibadi yaroi lamdam asi matau karamna ing chikna leigadabge haiba wakhalonda changsinba changi. State asigi leiriba luchingba sing center gi luchingba sing amadi CSO luchingba sing tasin khomjilaga matau karamna lamdam asi mausagi punsida hanjinduna manglomda changsingadagi khanaba natrabadi lamdam asida tangdu leitaba purakpa wagani haina su magna makha tana phongdokhi. Loinana Atal Bihari Vajpayee gi maramda su singthaduna wangangki thoramduda party asigi state general secretary K. Sharat Kumar nasu wafam kaya thamduna hai Atal Bihari Vajpayee gi mapok kumon thoram asi tha asigi kunthraga mathoi fawa pangthokani thoramgi matung inangasi Kavi Samelan pangthokpani thoram pareng mathang mapung phana pangthokani haiki. Helicopter kaibada mioi manga sire Mount Kilimanjaro gi Barafu Kemta helicopter kaibagi thaudo amada mioi manga sire haina Tanzania gi Civil Aviation Authority na phongdokre Africa gi oina khwaidagi wangbu chingdol da thokiba helicopter kaibagi thaudo aduda laikhidraba sing adudi Czech tourist ani Zimbabwean pilot ama Tanzanian medical doctor ama amasung Tanzania gi mountain guide amani
Kilimanjaro Regional Police Commander Simon Maiguana Fongdokibagi Matuk Ina Tanzania Lanai Company Amagi Airbus H125 na check tourist ani kannabagi khongchat chatpada laibak thiba thaudo adu nangkhibani matau karamna helicopter adu kai khibano haiba chapchaba investigation chathaba hokre awang thangba Tanzania da leiba Mount Kilimanjaro da chahi khudingi oina malemgi tongan ba mafam dagi lam koiba laknari chahi asigi hawgalakpada Tanzania gi authority singna cable car system operate tawnabagi thawrang lokhotpa laikre Jinglambi da chatpada khudong thiningai oiba maramna Mount Kilimanjaro tamna chatpada lamkoi basingna helicopter gi mateng lauri namfu da mikok thiba haukrabadi tangdu leita dabagi khudong chaba lauraga refugee kaya yaukibiyai delimitation amadi mikok thibagi matangda state asigi political party pumnamaki mihut sing yawbo mifam ama campaign for just and fair delimitation JFD na sinduna hayeng pangthokadariba yamna maru oiba khana nainabagi mifam aduda political party pumnamaki mihut singna khenaba wakhal thadoktuna saruk yabiu haina JFD gi convener Jitendra Ningombana appeal tawrakli JFD na paring naina chotharakpa census ki matangda khana nainaba mifam gi manung chana Imphal East district ki Moirang Kampu Khewa Bazar da chathakiba campaign da lobasi convener Jitendra Ningombana makha tana haiki delimitation amadi mikok thibagi matangda lawrakadaba aroiba waref adugi damak MLA singna mapung oiba thaudang laudrabadi awaba phibam ama soidana mayoknarakpa yai campaign aduda maikai adongi maira paibi amadi club singi luchingba kayana saruk yaki mikok thiba amadi delimitation gi matangda mahangna haiki lamdam asida National Register of Citizen NRC natraga manaba makhalgi kanglon ama chana handriba fawba mikok thiba gi thabak paikhatpa yaroi haiba firefta ahongba leite lengangna mikok thibada miyamna thingba piba leite kanglon chumna mikok thiba gi thabak paikhatpiu haiba ngak khaktani haina sumangna phongdokhi khana nainaba mifam aduda saruk yakiba JFD gi finance secretary Sunil Karamna haikibada state amagi mikok masing thiba haibasi state adugi phibam yenglaga lakhotkadaba thawrangni karigumba state aduda charangnaba phibam natraga mausagi oiba manghan tahanba thaudok thokpa leirabadi mikok thiba gi thabak paikhatpa yade Manipur gi oina so hoje maitei amadi kuki gi marakta changthok chasin yanadabaga loinana national highway singda maitei sing chatpa yadri Fibam masida lengang ngami haibigi mawongda mikok thinaba thawrang lokhollabadi miyamna chap chana thengnaba tarani Karigumba namfuda mikok thiba haukrabadi state asigi tangdu leita dabagi fibam khudong chaba lauraga kuki singna makhoiga furuf manaba refugee kaya mikok thibada yahon khigadawribani haiki US na Nigeria da ISIS mathakta attack chathakre awang nongchup thangba Nigeria da laiba Islamic State of Iraq and Syria ISIS ki camp singda nongthakta ge attack chathakre haina US President Donald Trump na phongdokre social media da thagalakpa warul amada mahangna haiki mara leijadaba Christian micham sing tamthina hatuna terrorism ki thawong chathabagi dama ISIS ki mathakta akhanaba attack chathakibani Christian singda attack to batok naba ISIS ta mangjona khangan khrabasu makhata na mara leijadaba Christian sing hatpagi thawong chatharakpadagi tangai fadana terrorist singi mathakta nongthoktagi attack chathakibani US ki Department of War na terrorist singi maru oiba mafam singda nongthoktagi leptana attack chathaki Malemgi leimaidagi Islamic terrorism mapung fana muthanabagi pandamda US na thawrang kaya lokhalakibani hairi Ultrasound Center taragani thoi license cancel tawkre nifugani thoi na suspend thamkre Manipur leingak na state asigi tongan ba district singda laiba ultrasound center kaya thingjinkhre hariba ultrasound center sing aduna preconception and prenatal diagnostic technique PCN PNDT Act 1994 ngak na chati haibagi damak thingjinkhibani Manipur leingak na siguma thawrang ama lokhaliba adu Manipur nupa nupi ki chang khena ba leihandanaba amadi mangjong na nupa natraga nupi ni haiba khangdok Danaba Thausil ni Hairi, Chaliba Thasiki Kungamari, the Directorate of Family Welfare Services Manipur Gilamfil Patalaiba, Conference Hall the Pangthokpa State Level Media Sensitization Workshop on PCN PNDT Thoramda State Nodal Officer Dr. Sujata Huidrom Nawa Pharmacy Fongdokibani. Magna Makatana Fongdokibada State Asiki Tungan ba District Sing the Laiba Ultrasound Center Taragani Twigi License Kaktat Kray, Madu PCN NDT Act ngakna chatabaga loyna puknung da lariba angang bu nupani natraga nupini haina masak khangdokna ba honarambagi ni hairi maduda natana health department na topa ultrasound center nipuga marigi license su suspend tawduna thamkre hariba ultrasound center singado ayambadi private hospital singda leibani PCN PNDT Act ngakna chate haibagi damak makhoi mathakta so cause notice thakre Manipur gi oina ultrasound center chamaga marfuga humdoi lei Manipur lengana private Hospital singi chatna kanglon ngak daba center sing adu thingjinduna thijin humjin bagi thabak chathabada wafam sing adu khanglakibani adugumba center sing aduna layeng balakliba mioi adugi ayaba yauduna amasung mandatory form
F submit tauhandana unauthorized oiba mawongda thabak chatharambagini haidi nupa nupi khangdokpa amadi logi wangmada puknungda lairiba fetus bu sex determination taunaba hotnaba haibadu lona yadaba amani chaliba chahi asigi January thadagi November tha fawbada poklakpa angangsingi sex ratio ado nungnangningai oiba phibam amada laklibani Sujatana makha tana high state asida oiriba nupa nupi ki chang asi nupa lising amada nupi chamapan ga humputaraga nithoi ori masimak cheksinningai oiba amani haidi SS lalhaubana saramba ke mani thugaikre Manipur Police yauna Central Security Forces kaloinana tongan mafam singda chathakiba anti insurgency operation singda Churachandpur amasung Imphal West District ki mafam singda lalhaubading chingnaba singna saramba ke mani thugaikiba kaloinana afaba makhal ki khuso khulai sing phangmangam khre hari ngarang combined security forces singa chathakiba combing operation sing adu intelligence na pirakpa report ki matung inna pangthokibani such operation aduda Manipur Police amasung Assam Rifles ke apun makhutpu amana yamna thuna chingnaba mafam aduda changsin operation adu chathakibani hari official source na makha taraduna hai ngarang chathakiba operation adu Churachandpur Police Station gi manung Churachandpur district gi manung chanba thangjing chingkhong manakta ni hari mafam aduda lalhaubana saduna thamlamba ke mama thugai kibaga loinana mafam adudagi foot nipan sangba pampi cell taragani thoi 7.62 mm gi tokning mapan magazine ama yawba MP 5 rifle ama country made single barrel ama fagat pangamki hari atopa operation amada combined team amana Imphal West ki lamsang police station gi manung chanba lambal amasung haurang kairel gi mafam singda chathakiba such operation aduda lalhaubana singna saramba kem amasu thugaiduna manghanta halaba matung mafam aduda makhata na thiba humbagi thabak chathabada single barrel gun ama magazine yawba pistol ahum white phosphorus grenade red high explosive grenade ama tongan rifle singin nongmai maru sing fagat pangamki hari namfuda mikok thiba haukrabadi tangdu laita dabagi khudong chaba lauraga refugee kaya yaukibiyai delimitation ama dimikok thibagi matangda state asigi political party pumnamaki mihut sing yawbo mifam ama campaign for just and fair delimitation JFD na sinduna hayeng pangthokadariba yamna maru oiba khana nainabagi mifam aduda political party pumnamaki mihut singna khenaba wakhal thadoktuna saruk yabiu haina JFD gi convener Jitendra Ningombana appeal tawrakli JFD na paring naina chatharakpa census ki matangda khana nainaba mifam gi manung chana Imphal East District ki Moirang Kampu Khewa Bazar da chathakiba campaign da lobasi convener Jitendra Ningombana makha na haiki delimitation ama dimikok thibagi matangda lawrakadaba aroiba waref adugi damak MLA singna mapung oiba thaudang laudrabadi awaba phibam ama soidana mayoknarakpa yai campaign aduda maikai adongi maira paibi amadi club singi luchingba kayana saruk yaki mikok thiba amadi delimitation gi matangda mahangna haiki lamdam asida National Register of Citizen NRC natraga manaba makhal gi kanglon ama chana handriba fawba mikok thiba gi thabak paikhatpa yaroi haiba firefta ahongba leite lengangna mikok thibada miyamna thingba piba leite kanglon chumna mikok thiba gi thabak paikhatpiu haiba ngak khaktani haina sumangna phongdoki khana nainaba mifam aduda saruk yakiba JFD gi finance secretary Sunil Karam na haikibada state amagi mikok masing thiba haibasi state adugi phibam yenglaga lakhotkadaba thaurangni karigumba state aduda charangnaba phibam natraga mausagi oiba manghan tahanba thaudok thokpa leirabadi mikok thiba gi thabak paikhatpa yade Manipur gi oinaso hojik maitei amadi kuki gi marakta changthok chasin yanadabaga loinana national highway singda maitei sing chatpa yadri Fibam masida lengang na ngami haibigi mawongda mikok thina ba thaurang lokhotlabadi miyamna chap chana thengnaba tarani Karigumba namfuda mikok thiba haukrabadi state asigi tangdu laita dabagi fibam khudong chaba lauraga kuki singna makhoi ga furuf manaba refugee kaya mikok thibada yahon khigadawribani haiki